Cycle for Green Earth haiba pausal puraduna India, Myanmar, Thailand amadi Malaysia tamna chatkadaba cycle rally ama MP Dr. R.K. Ranjan lamthakre. Citizenship Amendment Act ki khongjangda laikhidraba miyoi singi mafam dai kai kumna bodkhre wakan mifam chathakre. Assamda Citizenship Amendment Act ki mayokta changsinkiba khongjangda laikhidraba miyoi masing manga sukre. Citizenship Amendment Act listing ani taramapan bu yaning da fongdokladuna New Delhi da leiba awang nongpok Bharat ki mahairoi singna New Delhi gi Jantar Mantar da wakat khongjang changsinkhre. Campaign for Social Upliftment CSU Konglai Pakna Sinduna ngasi Jiribam Higher Secondary School da International Human Rights Day gi thoram pangthokre. Manipuri Sahitya Parisat na sinduna Laishram Memcha Devi na iba Aseng Basaktam haina mingthonba lairik ama ngasi Jiribam gi Teachers Colony da leiba Rajaram Mohan Roy Library Hall da phongkhre. Social activist Daina Mayang Lambam na sinduna ngarang New Delhi gi Lok Kalyan Mark da leiba Nagaland House ta Joy to the World haiba theme da pre-Christmas ki thoram pangthokre. Citizenship Amendment Bill listing ani taruk asina awang nongpok state singbu ngakpi senbigani haiba wafam yaude adubo Nagaland gi oina 6th schedule amadi Bengal Eastern Frontier Act listing amaga chanipan humfutara humdoi gi makada ngaklo pigani haiba wafam yaubuna bill asi sawutuna board pikivani haina Nagaland gi National Democratic Progressive Party gi mihun ama oiriba Lok Sabha gi MP Tokheho Yepthomi na phongdokre. Ngarang Uttar Pradesh ki Fatehpur district ta chahi 39 surabi nupi ama panchayat na mahaki athapa mari mata amaga nungsi mari thamliba du tok na ba hairubadagi masa matom ta mai thazatuna season aba honaramle. Awang nongpok state singda housing oriba fiba masai Congress party na thokan bani haina maral siraduna Citizenship Amendment Act CAA da ahongba khara lakpa yana leire haina Union Home Minister Amit Shah na haikre mahakna hai Assam yauna awang nongpok state singin na chatnabi amadi saktam da ek asina kari so kaiba pigadaba leite hairi Bharat ki awang nongpok state singda atenba matam khara asida petroleum products sing yauna nongmada changdraba yadraba polam sing fangdabagi awaba mayoknaba yana leire District Police Thobal All Lilong Anti-Drug Association Alada Anjuman Lilong Sports Association LSA Lilong Bazar Area Development Committee Islamic Cultural and Research Organization ICRO Amadi Citizens Development Organization CDO na sinduna Lilong AC Open Mini Marathon lising ani taramapan ngasi lamjeloi cha kaya na saruk yaduna pangthokre